Arambai Tengol Unit 46 ki ahanba mapok kumon gi thouram pangthokhre. Langthabal mathak Herangoi thong makha maibam lekai da leiba Arambai Unit 46 ki ground da pangthokhiba thouram aduda General Headquarter Chief Advisor Koingamba Kumon, All Manipur Mairapaibi ki President Thokchom Ramani, Unit 46 ki Commander Rocky Moirangcha, Social Activist Danabe Laisram, AT Unit 46 CMP Laisram Indrajit Maite, AT Chief of Army Kanan CMP, AT gi Deputy Chief Advisor Laisram Sonamani Maite CMP, AT gi Advisor Ranjit Arambam, Former Director Jenims Laisram Debena Atoiba Mithunglen Oina Sarugyaki. Thoramaduga Mari Lenena General Headquarter Chief Advisor Koingamba Kuman Haikibada Arambai Haibasi Peace and Love ni Chahi lising kayagi ning tambagi puwari leiba maiteibu malemdagi muthatkhigadaurababu amuk hanna malemda hingat handuna maiteina maiteibu nungshina maiteibu malemgi leimaidagi kannaba hotnabana ahanba thodang oiduna Arambai amuk hanna saphongkibani puwari yamna sangna leikraba Arambai na sakliba wasak asi tarai ba wasak ama natte sakliba wasak asi lai mayamgi lai laining thau amadi ibudawa pakhangba panduna sakliba wasakni asuk luraba lai ani panduna sakliba wasak asi kabi amana wahai phajaba kaya haptuna iba natte chahi lising kaya gi maitai gi lanmi singna saklamba wasakni masu taret amadi pafan asi fashion amanate ibudau taret adubuni ibudau taret pu hek thetlabadi landa mai leiraga chenba yade masida natana aranba tobusu yade haiduna Arambai singna machu taret amadi pafan thekhande aina ngamlani ibudau langol langdai lakle haiba matamdada machu taret thetkani madugi matamdu lakpa matamda machu taret sungsoi soidana thetkani Arambai ama oiba matamda chana kanglon kaya ama leiri Arambai ama oiraga miyamna nungshiba ngamhandrabadi matik chadraba Arambai amani haibada haimanba thokloi ngasi Arambai na setliba amuba fijol asi tarai na setkhiba natte nongpoklomdagi fingang lanmi laklagani maitai mangba yaroi mutpa yaroi haina puyada yauduna leiramliba asiga chatminagadaba ama oiriba laifi asi ibudau marjingdagi numit taret ni changna nikhiba amuba furit amani hariba furit asi litkiba matamda amang asoi sahidaba chinjak tawba yadaba amani amadi lan ngamnaba oidaba ngangloi achumba tawgani ifuruki yaiphanaba tawgani ibudau langol kuman pakhangbadagi niduna setkibani Arambai haibasi maitai lanmi singna paikhiba khulai adubuni tengol aduna lanmi sing adubuni aikhoigi ipa ipu athoba singna matam amada iraipak iramdam maitai leipak asi kanamlibani Arambai chaiba tengol chaiba matamda aikhoigi ipa ipu sing chaibaga chap manaribani Arambai amana soikhiba lankhiba kaya leiba matamda soiriba misak adu chaibiyu ima singna Arambai singbu lamjing lamtakpiduna asoiba sing adu chumthokpiyu ima sing leirambagi Arambai leiribani haina phongdorakhi